British के मखतगी मणिपुर निंखा तंब फंकिबा ngasi numit August 13 na lakpada humbudra taret laksaba Manipur Independence Day gi thauram Pakistan na pangthokre. Union Home Minister Amit Sahana Parliament phongdokiba wafam adubu yaningdaba phongdoktuna yamlaba Kuki John Nupi Singna Kangpukri District ke Gamze Faida sit-in protest chathakre. Churatanpur Ref case pu CBI da thizil hananaba case file tauragani haina Chief Minister na thajaba pirakpadagi August 15 da rally chatkani tauramba adu suspend taure hairi. Manipur gi irang da valley area gi red zone area da label low pari listing mapan ga tatru kuntaret low uba yadana leiriba asigi mathakta ikang thokpadagi low pari listing kuntra mathoi ga tatret Nipuhumdoi low pan bangamdre haina survey report amana hairi. Amasong humbudra taret laksoba leba asigi ningtamban numit ke mangoinana Governor Anusuya Uike, Chief Minister N. Biren, Cabinet Minister Singh, MLA Singh Yauna Miyamda ningtam numit ke yaipa pauzil pirakri.